online manipur YouTube channel swing bir mayam pum nang po mukan na taram lok sari han badam namuru iba update ama kanglai pak ki mera dagi lok chage me ahum bu yong na lopu tan banumit haina ning sin thorom pang to kre huel la lungi thong mising na kuki terrorist sing tak tok na sem saduna lady mongyam ba me ahum 2024 numit ke ayuk pung taraga makai tabang matam da apun ba manipuri huel la lung luplen gi sanglen da thopuro singi oiba mifam ama president okram manglem miteina mayang tangbal loduna kopna khanar ba matung da sahi ama pharak laba me 2023 da surasan por da khongsai kuki terrorist khunda ba sing na mitei sing da atamna na landarak pa amadi mayuk na ba landform da leiki da ba khulunga pa khunja sing kaya bu ikai khumna bu utpa numit asibu yong na lopu tan ba numit na haina ning sing thorom pang tu khre loina na irei ba idam tam kanna ba gi landform da huel la lung thang ta thongmi khuding mak na angam ba thak ta saru ya duna lagli amadi lengak na kuki terrorist sing asitak thok trabadi matam suna ba mawang da huel lalong ki thongmi kuding mak na saruk ya na ba sem sa duna leire haina apun ba manipuri huel lalong lup ki publicity and information department ki secretary o mongyang bam na press ta thorak pa seron amana hairi seron sinai khun dangba kuki sing na mitei gi mathata landarak pa sahi ama pharak laba sing asi fa bu loiba naidri khurak ki ina lai sa ba yongjau khulak pana tan yen bagi wari duni sing lai manipuri india gi ngam khoi te lai riba manipuri state ta khundang laba kuki terrorist na kuki len sem lagadi haiduna me 2023 da surasan pura landarak tuna yum mai thaba mitei kakta da atamna na miot minei kaya sa tarak pa khudai pai basang nupi angang pawa da on naibagi thabuk sa taki hairi malem na indiana terrorist sabgatloi haina mathau pongna lauki terrorist muthat kani hairaga hojik pawa kuki foreign terrorist singna afamu makhali khudai pai duna mitei singda atamna landaba si da india government na tumina yengduna rairiba si karamba india gi lenga ke aron ba lenga lono mitei proof asi muthat na ba aron ba lalung amara haina hangli zero lasin hai manipuri kunai jamiti proof asi ha uruk natung sulang mang suten hai bedu thok lai kuki terrorist na ka hen basanga gi lisat asida aikhoi kayam kuina khanguna leike gani irei bak idam damasi manipuri lenga amadi india lenga na nga kadra na trang namite khunja sing na nga kadra state lenga amadi india lenga na kuki terrorist sing laksin ba thengna ba ngamdrabadi lebak miyam da sinnabi duna illegal kuki foreign terrorist sing asi taktok pada ya ba biro indian national congress na sahi manga gi lenga ko matam da manipuri ka bo tampak myanmar da pithoki kuki terrorist ngi kuki len demand asi bjp lenga matam da kuki len pithoki gadra sing na da bangam de hairi serol sina aroi bada hairi bada sahi taret kun takpas lisingam sanipan taraga mapan kun gataruk amadi Anglo Manipuri War lisingam sanipan maudraga mathoi de British ka lan thing na bata huel lalungi laloi sing na saruk ya duna lagni masi puwari gi wari singul da may lana yawi hairi video sing bibagi tamukta mayam punong po amuka na tagachari anong update kita mukta online Manipur YouTube channel as punong sibida na subscribe to binamo. Thank you so much.